Hello ma'am aigi handaki matangi blog sidi mari matagi zumda satpa sakauba tang aire ko ma'am kai no haidi aina matam kharani ada leiba matamda pending leiba singdo loina handak 1 month ki lak pasida loisandori ni aduna chathok chasin sakauba gi blog ngatani ko ma'am oidoise adonga sisu sakaudori ni mi se sakaudoisina diagi papa gi friend ni ko atopa jati ni mitei nate ado mitei gi style ngatani ngasi chadoisina aise motor ruti ama taurani adudagi motor ruti sisu moisu pami hayabako aduga sina nga sima thongani sisu mitei style da jenam ga zairaga thongdorini asina sem dokna thamme mana masing sing do loina haidi samaina sem dokna thammagadi uti da hapna banga thongna ba sing kari klase loi sem dokna thamme ba sok jaina bagase wai sange ba ko me am samaina yangna tawbanga me ba samaina tawragadi da usoi uti da hapna bani aduga paluka biga mosoriga ma irolani moi sing do haidi yamna chaninge ko mitegi otonga se mitegi ngari से एक बार अतोपा जाति न तेज खngkhradi मसु काव ngamde jani ko do sinju sa ke ge ka su hai ko me moi se mitei gi iron baza ge ay adumaina mitei gi mong da thong amwae aduna ni mitei mawang da ngasi thong ge nei na tawise motor se hana kam thoe me am ke no siga usoi siga motor se khakra kairak patan jadu bawne adugai huji uti thong bagi amko mu suspend am da lothoe ba ko cooker duga di nungai roi aina uti se me am yam hauna di sana khare aduga sigi motor se horen sinju da hap kai na lothoi ni me sinju da motor khatang sugai ra ka hap se hau bani na kwa adugi lothoi ni asi se ado ma'am uti thongbada kam khalakna ba konggon babus ma'am do pathadana bagi damakta ko ma'am da trick sam takpi ge thawai hingba khatang hapu ma'am kam khalakta bani aduga uti machu phajana bagi na janghang pins amka khapi ba kwa aisu sise aham ba khangam de mami na ta ini haidi sutha se khatang wat na khangde yam na khangde masu thiraga su janghang se khatang hapaga di machu yam phaja bani ngang leina nai na kwa aduga aisu hujik hape mamina takpina phasu phajabani mayam oi makisu yamna ne usoi pandha sida uti di pe na sare mayam uti na i haw hawre hujik se usoi ga pullaga haidi nga ka sajaning de ko asi maina chaba phangaga di nga thongbadagi hena hawe na khalli ai di pamdo mi gi di ke su pamamoi ne haidi pambani na yam hawre hujik se uti se nga thong bazu loisala em ngasi di khatang masala su jame ko thau khatang jam na thonge mi jawrabani na tang masala hap na khot na thonge jungi oi taragadi akhoi da sajabada di thau masala se du jam sa dare ba ko jikan se ado mi jawrabani na kai dawni upai leite ado motor se kang ngauge dawni me amai gi se thau hap tare ko thum khatang hapaga sinju da hap na motor du ni sugai ge na ne sumaina ngauraga adu sisina beson ga nungsuk ka ngauthui ni bakwa loire me am agi mathen se sinju se mamina soibire ni yam phatna kupna soi mamina soiradi si motor se thugaira hapani ima irole paluka bido ado itoningo ka mayang baga se mix tawdre horen saram dai da oina tawragaina sigana nga thongbado leire masak phajare hojik ka uraga muka saninga I masla di chaba phattawni na khodi yamna hapte do nong phatok thong base haudi haure masla ka hapana emne di sadawani na aduga siga uti do leire me yam aduga igi se mathen se jamudi yamna tawdre da me yam mathen do haidi keno oidre ba ko moisu jamna heavy su jam tawra nuai na kwa ado otonga ga hapaga loina takhai re beson ga nungsuka do salad ma lai toina tawre da ai moina su yamna tawra nu hai baga dum chana ga re do dia se hana dia papa na mi lak tu ngai da sak pizza thoe ma hana pizza tho ga di khoi sa horen kong ga ne na kwa ado mapana pizza badi sar sar chasalle mobile ga yeng de ko mapana pizza radi akhoina pizza radi ne sakhom mamain bada kha kuina sangya ba mapa lairadi makhutna sudum yang na sagi mapa yauragadi
mapa yaudaba matamdani mana tauribani ngaise si tawise ngudum chakse mobile jenge haidri sineba manakta leirise akoina already samaina manakta hek mobile pairu badane mobile jengningyeba ma dum aina launa khonaraga budi ayambada di jenghande ne ado isam wara kanda di hekta dum jenghan thokiaba ado mapa di sungeng yenghande ba mobile he sabada mobile yengba phatte aina ne ado ma haisba sungamde mapada aduga mayam aigise mi laktringaida kwa loi khaidoge tawini hinjang mathel ka kari ka singse mi lagadi hunan langani aina dolaaga samaina khaidokpa singdo yen thokotokna tawre samaina ngasai degi aina dum jen thongna leibana mi lakpagadi sat 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 puthoe wai sange mayam asina di kwa mi laga jen khot leibadum wai silleba kwa ado mayam ai sinju se sigi keno se hapdoni mimi di nate mimi dumai tawi mayam lo sinju se mogi saruk se hapirani akhoi chabat budi hapkidre ado mogi saruk niabasitya mogi se hapirani moida chumnagi sinju hana chara mare sinju chage aina hai sinadi moi machina hairei bako sinju chaning yaina adondi moi chumnagi sinju je charam mani adona memi se hapaga muk test tawhan ge aina memi di exact phangak tere memi man bani mayam ado memi na di test am di tongali ko mayam mana de atopa je saphana hapaga su samaina jenthoe saubri amsu thongi mayam aigise akombada chana baina saubri se sumoi am hauna sahare duga iromba sinju ga su not laga ka sai ko mayam ka haptana ai sini atopa jati kangu so khoigi ngari otonga se ekbar test phangradi kawbangam da jani hai suni chadringai da hainaram draga su chabu chagradi mahau khngkhradi mayam si chage ta hai ko ina khangba aiga tinaba singse ayamba amukpu chaba tambi khragadi duga mayam aise nungdhang oisale muk diasna ice cream sage dum tawlei re bako do ice cream semge tawini ngasi se ei jumda dum dry fruits kai gra pullaga ko sigi makhana siga tawraga sembi rage magi aina do aise mayam ahan bada oats ka adugagi dry fruits singse ga dugagi makhana ga loina punjhallaga tingdori ne bako do otse samos mari manga ka laure camera se jenga tawra side tari se camera jenga thapak su base mayam wadi waida video lauraga thapak su base yangsal loi su ya de bako kai dum camera gi angle tari ra somda yengi ngai da ne ado mayam aise sangom se sahallaga hairi ni ko sangom se phajana sahallaga tingdori ne base na एक घंटा मुक्वा तिंगा का पोचै सिंगसे पोपथोक हंदोइनी पुरा संगोम सिदा jamna angang singdani mapan ge ice cream du su yamna pijaning de sidi ai chini haptana jam healthy oina sem dori ne bako chini du su yamna saba su phatte na angang singdo aduna khajur hapi mayam khajur sina thumna bagi damaktani ko khajur sina athum bagi taste to thoklak tori ne ba chini haptra su ya na bagi damaktani khajur se khatang taruk tare kha happe ai do smaina posing se loi tingchal laga khumjal laga thamme plate amana aduga aise mayam keno dagi smart bazaar dagi order tawini ko jam nungai re si leibadagi 30 minutes ki manungda dum yumda thungare aduga si se mayam dark chocolate se hujiki ice cream dugi mathak ta tai gi aina laurini adu se pura khoina cake ka sembra sidina ba dark chocolate tu di oi dare pura dia se mayam sabana tawrise une suksa rasigane angang kai se tanda jani kadai dagi bag ama puthore ino khangde khambra bag se puthoga jagoi bu sabane fridge se jumana sagai gare tawise muse mayam phami jamana le minaba se mayam wanungai ni ko din se kamai chakri no di khangau de moi ga le minaba se mai ulta palta se ta dum launa bahona bada sakhi ba khangau de aisini aduga mayam aise everyday ki powder se ma hap ke tawini ko ngasai ting bada hapau dori ne bakwa adoi hapau dare hujikoina hapage tawini aduga asigi powder sitani ko mayam khatang phatta ba haibabu atai di loina apha healthy oi ba pon ngata ni bako sem dori ice cream se aduga sigi cake mold sina ice cream cake mold nate sorry ice cream sem na base sisi diana online da uraga leibi waina ko online da order tawini stick siga hape masagi ando sida oina sembi rage tawini magi ice cream se mong ni ngang singna kadai de uri ba khangde mayam agi posei singse singa sabada tingbani na kwa loina pop thoye ba oats ka do ado hojik se ai phajana takhai rani samos ani khak
keno so happy mayam khoi su kwa asisina haidi thumnabani ba kwa khatang thumdragadi diado chaningoi ba khajuruna su thumme akhoi ahan na saradi khajuruna ta su dum sufficient oini ba kwa disu angang ni na khatang thummagadi aina khoi se happy re aduga sangom do mathakta chai re dum pe sembada budi loi pun gi doini ne aina doisu nungai tadana dum otle ko khara mayam dum mathakta tauna leibado yengbada nungai te ba kwa ado khmaina phajana mix taure loi pathare du dry fruits kai kra do sango masaba duda duga samaina phajana takthale diadi matang matang jawraga chaba ngamdabanina phajana paste semba taye ba ko mai gi de aduga igi se mahi khatang kunge aina keno hapsalini sango mahi se khatang hapini amul taza se kitanga yam kunga su keno oine na aduga si phengdo khotong na phajana taithoe aduga sida magi stick se whole keno ahoba malai ba ko si mafam sida swai sida stick se namthan graga dum mathak dagi haida doini da yam lai gra poni sita bu mana review haidana hekdam na lehan bani ai dujam khallu de ba ko mana dujam pam gani ai ba hekdam mana order to view haidana do adalai ngai da so haida me ma adalai ngai da fresh to lai tra bani na ina dum thau saru da ba asiga lagadi dum amakak order to bire jumda lai ngai siga saraga pizza bi hauragi aina sina tabada sigi smaine gi paste maga cocoa powder di dark chocolate khatang hapaga su chocolate cake oina dum semba su ice cream oina semba su dum ya bani ba ko mayam adu su semake next time da sina ahan ba oire mathang da mu adu do semake da samaina phajana hape hapchalaga ise deep freeze ta thamdoni ko freezer da aduga alemba singdo mayam maina samaina kap se puthore ba ko asida oina dum hapchalle akhoina chara sumi han singna mabudi siga chaning oya ba amado chaning bagi keno duna ne ba mana sau hairi se ado kap se akhoi chara soina alemba do hapchalle aduna aidi yam haugi mayam kap si dei cha bana henna ko laga ko dum angang tan na busaning da bagi wani do hundok padi pamui na ko sukdam mamal sang bopon nga tani ba apha pon nga tani akhoi na sab da su kisung kai da ba apha pon nga tani ba makhana kari class calcium ni amna yawi si cha ba phai ba khoi so adugi chmaina dum hapchalle ahan na sara su yana baina ahan jana banate ahan gi sarungni adu wasi su mathak da dum stick amam ka hapchallani ko mayamai si su jeng bada dum horen barap anna baina ubada phajana bai damaktani kotlaga su dum saba ya ba pot ne ba ko do ubada phajana baina samaina hapchalle manga khak thoi isi sina duga masina mari khangni do sina next day ni mayam next day da lothoe aise samaina phajana oiramme ice cream barap se pingai da koina charak pa barap ki style nu ni ko mayam barap aina dum phajana tai toi salame fresh da deep freeze da thambada ko freezer da sise damna deep freeze da ga thamdraga di keno tawre mayam tight se oisan gani na thaja osalloya ba haidi barap tuna kanjanan bagi wani ba kwa asi buchajaning na mana sawai na tawgi ba aduga samaina lawthoga mayam aise ke dark chocolate samaina mel do helaga thamme ba kwa ado siga lup torini sima thak siga egi se khatanga mahi lang ba yari mayam mahi se khatang kungdo khare kwa adoidi pura pure dark chocolate tu sunatre ba egi se khoina ga cake ka sabda sidina ba do sina fruits kari kra jaure duduna yamna su mahi se langre khatanga mahi lang su jari ni aigi se kung ba hele aina mujam lang dhokra gadi nungai roye ne samaina dum keno khatang kung bana phaye na kung halaba samaina te phajana te salle mayam aigi bowl se fresh ta thamuri ni ko aing bani ba bowl su do dark chocolate ki sisu na hak thamuri ni manung da do su sidi yamna ingraga momuk taiba yaroya ba samaina taiba loiraga oina thammage aina ne ado bowl se ingaga di jangna tasan gani na chocolate to kanjan gani na dui damakta bowl se fish ta thammuri ni ba e aduna mayek sengdri sini haidi
ꯀꯩ ꯍꯥꯏꯅꯤ ꯐ꯭ꯔꯤꯖꯇ ꯊꯝꯃꯒ ꯑꯣꯏꯕ ꯀꯂꯔꯗꯣ ꯑꯗꯨꯗꯣ ꯑꯣꯏꯔꯤꯗꯨꯅꯦꯕ ꯑꯗꯨꯗꯨꯅ ꯐ꯭ꯔꯤꯖꯇ ꯊꯝꯃꯨꯔꯒ ꯅꯍꯥꯛ ꯄꯨꯊꯣꯔꯛꯑꯦ ꯃꯌꯥꯝ ꯗꯤꯌꯥꯁꯤꯅ ꯀꯨꯏꯅꯒ ꯊꯝꯕ ꯌꯥꯗ꯭ꯔꯦꯗ ꯄꯨꯔꯥ ꯆꯣꯀ꯭ꯂꯦꯠꯁꯦ ꯀꯟꯖꯟꯕ ꯅꯪꯗꯔꯦ ꯗꯤꯌꯥꯁꯤꯅ ꯆꯥꯒꯦ ꯍꯥꯏꯅ ꯉꯥꯏ ꯉꯝꯗꯅꯀꯣ ꯑꯗꯨꯝ ꯐ꯭ꯔꯤꯖꯁꯦ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯅ ꯂꯩꯔꯦꯕꯀꯣ ꯃꯥ ꯑꯗꯨꯅ ꯐꯖꯅ ꯆꯣꯀ꯭ꯂꯦꯠꯁꯦ ꯀꯩꯅꯣ ꯑꯣꯏꯕ ꯄꯤꯁꯟꯗꯔꯦ ꯃꯥꯅ ꯆꯥꯖꯈꯔꯦ ꯃꯥꯕꯨꯗꯤ ꯍꯥꯎꯅ ꯄꯥꯝꯅꯀꯣ ꯌꯨꯝꯗ ꯁꯥꯕꯅꯤꯅ ꯑꯃꯨꯛ ꯍꯦꯟꯅꯁꯨ ꯆꯥꯅꯤꯡꯕꯗꯣ ꯍꯦꯟꯈꯔꯦ ꯍꯥꯎꯔꯁꯨ ꯍꯥꯎꯇ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯁꯥꯕ ꯊꯣꯡꯕꯒꯤ ꯃꯍꯥꯎ ꯑꯃꯗꯤ ꯇꯣꯡꯉꯥꯜꯂꯤꯅꯀꯣ ꯑꯗꯨꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯁꯦ ꯑꯗꯨꯒ ꯃꯣꯇꯥꯗ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯍꯜꯂꯛꯏꯁꯦ ꯃꯣꯇꯥꯅꯁꯨ ꯌꯥꯝ ꯍꯥꯎꯔꯦ ꯍꯥꯏꯅ ꯃꯥꯁꯨ ꯍꯥꯎꯅ ꯆꯥꯖꯈꯔꯦ ꯑꯐꯕ ꯄꯣꯠꯅꯦ ꯍꯥꯏꯅ